ngasi parliament ke lok sabha gi mifam da union finance minister Nirmala Sitharaman na inglising ani kunmanga kuntaru ke economic survey ama table Toukhre minister na table tokhiba survey asigi ahanba advance estimate financial year asigi asengba GDP growth asi Chada 3.3 project tawri amaromdana gross value added GVA growth na Chada 3.3 da estimate tawri survey report asida India gi position asi chahi mari thangna fastest growing major economy oinanaba amuk hanna lepkhre Department of Economic Affairs na semba economic survey asida union budget ki mangzong na chief economic advisor VA Ananta Nageshwaran gi meeting makhada economy ki performance amadi future outlook thamnaba comprehensive assessment leinaba semkhre survey asida anoba karisu hapchinde adubu inglisingani kuntarukta global condition asi inglising ani kun manga gi mami tabayai ngasi house survey report asi table tawbaga house adu adjourn tawki loinana union budget inglising ani kuntaret presentation na lagliba February gi amada amuk puthoktuna house ta khanagani ahanba budget session na February gi 19 fawba chathagani amadi anishuba budget session na March 9 dagi April ani fawba chathagani aduga apunba sitting kuntra legini hairi